Sapot na lawro. Ay nahay ko na chips lagi do ini ko leng ba yate ko. Lawro, sapot nang leng da bagi nang leng da bagi sapot. Ay kay chan. Oh, chips kata dito ko. Ma chips kan pam dai hai. Aigi iming hayang khongyang kian bala. Aigi chanupi gi maming na inungambi. Yum se kai to. Kairak maning lekai dage. Aigi chanupi ji cancer na salakpadagi. Kangaw ngaraga leirambadagi. Singjamei 360 da mateng pangbiyona haijarubadagi. Mayamnajo angamba mateng adung pangnare. Ibung korong nganbanajo yamaba mateng pangbire. Mayamna pangbirpa senfam singjina karaida layengaka ichanupi asi fagadage khalung kanda Babina Cancer Hospital maikaidage phone tawbiraklaga moigisu angamba mateng pangjage haina haibire. Radiation therapy pibase mai yaiba kaina haina base si yaiba matam sida sel laudre dum lemna mateng pangbi bane natra ado kari phau di sumaina paisa mayam leitaba khoidadi keno tawidana leida moina na paisa lawre ka haibje akhoida khangde haifang khangdana leitaba khoigina haraungje ibung goronga bamadi mayamna adagi Babina Hospital na jo angamba mateng pangbirapagidama mayam pumnamak loimakpu tawbu khudingmak mai pakpa adagi chaukhatpa punamak oisano haina haini aigi ichanupigi anaba sijo thuna phaba ngamba oijarake mayambu khuramjari oi sigi anga si ekoi IGRT treatment ekoi pibse image guided radiotherapy na masi 4 dimension treatment ni mai kanabasina ekoi on a daily basis ta sida mai setting je loraba azan hifala matung da mapan thoga ekoi kon beam city na CT scan haiba tare adu mam loraga magi copy re si mapa sumna tai ta ti si confirm tar treat to da treatment masi am highly accurate oiba du treatment system ani okay sida uriba CCTV uriba sigi patient si ngasai ai mamang na haijaba du angang doni mai maming inungan bi kawi mai laina si ekoi lymphoma ni lymphoma si brain da yoba an brain da ekoi ujik mai ai begi system ni hoin tawjeri manung lai bi ekoi CCTV mapana ekoi loin ui angle lama ure atop angle somna su uriba myam jeni ekoi na sida treat toriba technician singsina ana bai position si adum yeng lai ni treatment manung sida ai ma si lengbra the sorom da awa phawbra onda bra tabra ai ba keno myam si koi check tor ga no tawdoi ni kwai ahamada anaba si manung setting lore koi technician sing si mapan thole koi kwai hana tawrisi kon beam city na insai manung na haijaba adu city scan ma logani adu lowai maramdi koi piriba re si anaba si fazana focus sumabra sumdabra hai ba koi confirm tawdoi ni adu koi hana simulate tawdna magi sabsaba setting am lejai hai si sigi machine ki computer systems already lerabani adu so mesh tawi tawdi si koi yeng matungda mesh taru kana koi treat tawdore na and everything see loina evidence based ngakten lo recorded ngakten si kon beam city so koi computer keno si yaw godoi ching thorai se loi ado haidi kapa se loi re ba yam thuna loi jani ba machine ji one of the fastest machine real train in a minute ani bo phade sida koi CT scan lo ga yeng bo khotbo tawri do ne ya magan tawris blind takat si yo raga dileng bo su yare ba ngang se yare lower putor ka daro oh ngak ta ne ba session se Only 130 seconds sabu 1 minute ani father bi ado sir session je si gumbagi session amamam si kana ba hai tare patient sida session kaya ra muk torok ta di magi si laina layong se koi cure ba ngam godori ba no session kaya muk no recommend to bi se thang thambi ni ngasi sina session am oi jare da hoi oi sigi mai koin pi bu do si mai laina makhal cancer ga su makhal yam khairi mai type of cancer si yam depend tawi angang sigi di lymphoma ni lymphoma si yam radio sensitive oi ba yam low dose adum phaba ya ba dum anaba makhal mo oi mai de koin pi si 14 gray ma pi number of exposure na 10 times can to ba ana dose khayam sound pi ba targa di 10 times hen to ba yawi
patient khar da koi 35 times phok taw yawi maximum da ana masi 10 to 35 swai ya am range taw gani my type of tumor again dose to be given depend on number of exposures agoina punna amtang na pi kari gino har gadi khar side effect khar lage da ana khar wa ba dose in pick han ba kitang pick bus yam thina pi effective boy wa ga doini and my optimal boy ba ama experiment taw na han already city established taw le system amane my guidelines ilerga my minimum sunate maximum tolerable comfortably tolerated oiba adu maximum dose pi yam kuira su ana ba lak thok lak sin wari bne ba ana yam su matam sanghan da ba adi matam sanghan de na yam pisale ana ba wa ba su thon tholoi da bne adu ba kan ne ko issue stores sida lai ba machine si maram dai kitang hijaga ai leisure si radiation oncology department American Oncology Institute sajiwa zel rota lai bes duni kulai si maming si helsian kawi sida thadna su lai ra masi yamna anova model ni one of the latest model hai batare masi saiba companies na Varian an kawe Varian si linear accelerator sab the world number 1 chain ba adumba company amani USA dagini US afaba company ni adagi masi gi model khulai masi model su yamna anova model ni masi machine gi magi yam special feature hai batare gadi mamangi machine sing dadi koi gantry na sumaina tumthoga ana oi phomung se uru leibagi system na ya bloin tawe ari ba koi linear accelerator se sida adu mamma tumthok khotoba kaimta yaudre yamna plain oi ba adu mayai hor si yam thina law ba ana yam comfortable oi gada ba adugi diameter da si lawe 100 cm ni koi CT scan ga law de khu gorab jani sor phunda bai nang ba sida di kaimta do mal laira roi adagi magi si thickness su yamna ke su leita ba ana yam nungai ba adum ba treatment amani masina tiny model in haijaba gantry na thindorokpa de kana resina amon leirakpada patient ga thiengba compress to bo yawe accident thogadi sida adum se sung lai laitra sigi kaino sida kinda change torka double laite invisible rays manu hi thora ga patient hit tobudane ana abi sida ko hifalani masi lengba yadi leng na device mayama fix togani adu lore har kanda ko engine gani ekoi hana simulate tawdna mai krai bo engine gani habi je koi patient marker am thamna already lairabane madu level of engine laga ekoi laser beam toroga alignment sema kaduni sida uriba mangan je laser beam ni laser beam si sumna ma side gi adi keno to mayam si loi legani machine body positioning amasung ekoi particular palm position fix tawdi am marker oina act tawba ko tawdi sida treatment lactring ni hajabdani aham the simulation CT scan da loina bo setting ni tora la do patient marker am yawn la ne setting ni yam line masi kolai si adum yam afabad singi masi koi phangi treatment options si loina phangi 3 dimension treatment say IMRT 3D CRT si phangi and the 4 dimension treatment IGRT image guided radiotherapy amasung rapid arc kana moi si adum sida technology sida loina phangi rapid arc asi am anobani eko India la best hospital la keno si uji haiba IGRT rapid arc sida hen ba kesu thodo ko laite luckily koi Manipur da yam so city the phangi ba the facilities sida loin lairaban si machines na radiation treatment any type of cancer adum loin tobe yare sida yada ba kesu laite ai radiation therapy to ge ham tam mapana chatrasu yari ram tam to aduni sab manarabani na salubagi kari daroni adu Manipur da di koi siram dan thil laiba pose adum under estimate tawi samna ha do ji chanu pi ma la mi do mini amani khatane man hi pam mi do lo yum dum sa ki yare sali duni yumna nuai leraga sa sak sa thu er ji lag se taw ya duini paisa sangaroi ma sa da nuai rani isa gi iram dam sida isa hawanung si isa sinjak sar nuai na treat taw ya bani khoi Manipur loi leijar adu mayam na dum khambiro kesu mapan satin lai me kaim darka leite cancer gi matang da koi Manipur da loin laire aigi ming gopen ko we ai sida sales and marketing da American Oncology Institute ai head on laser bane sida aduga koi ngasi koi gi Singjamei 360 gi makai gi sumaina lapi base yam koi nungai ba harau ba phundok seri aduga koi Singjamei 360 gi posama koina sumaina uje thengna badagi patient ming inungan bi haidana angang ama mazigi anabagi matang da Singjamei 360 na post to birak podo adudagi hospital gi maikei dagi su angamba mateng oina
sumaina angang do lemna sumaina magi treatment do tawrasi haina khoiga Singjamei 360 ga pong phongna jaraga adumaina anabado khoi treatment hore aduga lakadoriba thangjan irai numita lemna ni ko treatment tawri au lemna ne magi treatment tawri se si mayam gi Singjamei 360 na mayam da chauna mateng pangbi ba si uba oina dagi koina angang anabugi oina mateng pangbo oina hospital gi maike dagi koina lemna sumaina treatment magi mai ba khaina ba koi radiation treatment IGRT treatment ja koina lemna tawjabane matam gi matungina ahong badi yam lae hana yengami ba laing pathap manipur da tawri ba do hojik ano ba development hai tare si lakpagi matungina hospital asida hojik phangi ba facility koi gi nuclear medicine ai se manipur gi atopa any hospital da hana ju leiram da ba sarkar gi du leiram da ba private gi da ju leiram da ba sina achoba cancer laing da chauna kai haini ahoba gap ama leirameba tawbadabu hospital asida hojik nuclear medicine na tawraga full fledged koi PET CT haibagumba ko sina anaba si cancer ni cancer nate haibi sapsana khangdokpa ngamba aduga sigum machine lakpa adudagi hojikan anobada gamma gumba lakpa anoba machine adagi hojik mai yaibda sinariba helsion kaina machine lakpa sina anaba singda targeted treatment oirakpa masada warak taba sumba khudong saba mayam su leire sigi mane side effects su yam low oirak tuine adudagi mapanda layeng masapada matam kuina sangna changba khotpa torokpodo aduju sidadi yam tuna hauba yabagi tanjaduma phange ko adudagi oi somna habada ichanupi ma therapy toido get yogre chatkre yumdane ba sakrise hayeng amuk lakadoine ba nata mane maji hayeng hang chit puk la ga lore maje dum kay haini wadna haitare ne patient jing da yam waba khotpa mayam ne hekta asmai yai re hairaga hanagi mong da hekta yai ba adugumba nate hojing matam de minute ani phana changre haitare ne aduga adugi mathakta hojikan anobda laiba technology se mapan lamda leibado aduga chapmanana manipur da su facility do chapchana leire habado ma ai thamjage government gi scheme jingi matang da hairaga di khoigi chief minister gi haksel gi tingbang haiba mayam CMST haibado hospital asida dum chanari aduga PMJY Ayushman Bharat koi PMJY hospital asida full fledged oina dum moina patient jing na layeng matam da dum card sin na bayai ko aduga masang amakta ba natraga operation to ba mathau tarakpa ngasagi PCT ga test to paisa yam sange ba tawdabu mafam asida di CMST card pai ba adi Guwahati da natraga atopa Delhi da chanor ga su PCT je paisa di man chamana ne adi ta su sidana ngasagi chief minister gi ngasagi CMST card to sina ba yaduine ba aduna moida free da ngasagi PCT gi test lupa lising kun manga kun taruk chang ba moi free da tawdine ba Manipur da oitar ga report sidi chamane adha tawbudu su sida tawbudu su moi je koi gi radioactive material sina ga nuclear medicine tawbani na chapti mana dei ba adu kana badu na sidana hena ka heni card to sina ba kana bazu phange aduga sidana ta Manipur government gi employees hai tare ne adu oitaragadi koi sigi hospital sida only cancer hospitals ko siga tangne Manipur gi oina empanel tawa aduna magi familiesing natraga magi masa ngamakta ba yawa matamda sumaina cancer gi ani laina lakpa matamda reimbursement sarkar na haidi board phamdana khotana mapan chapya am kano oidana ko sidi board chu phamna roi direct koi gi Manipur government ga empanel oi banina masa matam laksaber ga adum treatment loba yare adugi mathakta private koi gi kano mayam koi gi health scheme mayam chinaba mayam kai haini insurance mayam haitare ne adu mayam gi su sigi hospital sida facility loinamak aduaina phange haidumon thamjage mayam da cancer aibaje anabaje mayam henna naraktaningai haitare ne adugi damakta message sama koi American Oncology Babina Specialty Hospital gi maikai degi amatang thamjage ko naraktringai da hana chexel hoba koi churup kwa sinabagi chang mayam lepiu haibaduma thamjage adugi mathakta hojik matamda anoba oina cervical cancer nupi sing yam toina naganba angang khawda naganba cancer makalam le January thaje koina cervical cancer man haina awareness program amasu tawjayeba ko sida ngasagi pap smear haiba test ma tawraga nganna khangdokpi ba ma routine man check tawbiyo aduna taba angang jing chahi 9 daina 13 bak oitaragadi hospital sida lapiduna HPV vaccine haina amle ba adu kapthok ho pataragadi hayeng tung koina angang duna chawrakpa matamda cervical cancer na bagi chang ase adum
नादनिंगाई ngathokpadagi changse up to 90% gi mathakta hena ngathokpa ngami aduga mase private hospital adi paisa yam tangni habe wakan khanbi nu leiriba moi adagi laiba rate to da khoi hospital asida lupa am lawjadana magi laiba hidaki mamando aduga tang hidaki mamando dagi su khoi gi discount piraga hospital asida mayam gi kanana gi damakta aduma mayam da kanaba pizari habe dum su ai thamjage ko